Numit Khudinggi Rashi Phal ngasi July date 26, 2024 Irai Numit. Channel asibu nuksibiduna subscribe tawiramba amadi video asibu like tawiramba kaubiganu. Video asi yariba makai nganna upload taroknaba honajage. Thengna upload tawre haiduna warawiba su tawbiganu. Numit Khudinggi Rashi Phal ngashigi ahanba rashi asidi Mes Rashi. Loksing phudoknaba nasak naral saukhatnaba honabada kanagani. Miyamna pamnaba numitni mahu sauba ishingi jibanadi tathi. Laisa pakhangi mari phari thauni potlam lei higo. Mathangi rashi asina Brisha Rashi. Sel thum miyamga loinaba haksang amadi ayamba lamda ningba thungjagani oijaba phangani khutchau thahoro khana zainabadi yaurunu laisa pakhangi mai paksagani thauni potlam lei angangba. Mathangi rashi asina Mithun Rashi abhava thabakta senjau thadaba chingnaganu tungda soidana sauna kanagani abhava marup lakani arang arak pangbagum nungaigani laisa pakhangi ningba thungani thauni potlam lei angangba. Mathangi rashi asina Karkat Rashi haksang nungaiba khara watkani thauyam puganu ngamloidaba wa nganganu khanthau asumana upai oyu nathak thongbana di sali laisa pakhangi aningba phungdokpa yade thauni potlam lei asangba kismis. Mathangi rashi asina Singha isingda langpham lei seksillo mina insillaga thau pangladi pharoi tungi wa ngau mangdaba haibasi tungi kanabani kauganu laisa pakhangi kainadanaba hono lei angauba seng. Mathangi rashi asina Kaina Rashi sendongdi hana dei hena phangjagani afaba thabak khutchau thana panghoro khudakki oiba warep lawba yagani mingchatsu phangani laisa pakhangi laibak yamna phare thauni potlam lei angauba. Mathangi rashi asina Tula Rashi asawba amadi asingba sabana manghangani wanom thongnom kanarani misang khomba yagani ningba mapasana sendong phangjagani laisa pakhangi laibak phagani thauni potlam lei higo. Mathangi rashi asina Brisha Rashi matam mangdanaba nathak thongbagi manak nakluno mahu saubagi thawin sinna nasana nai kainagani imung manung miyamna pamba satpa phai laisa pakhangi nungsi maridi phari thauni potlam lei higo. Mathangi rashi asina Danu Rashi napalbu phathaba ngamlaba anirak khantharaba amadi nolokpa hairadi ngasisu mangadaba leite lan khomjinba yagani yeknaba leiroi laisa pakhangi maridi hanagum phare thauni potlam leisini angangba. Mathangi rashi asina Makar Rashi marup mapangna waraudanaba yakka yengna chatlu sendong saugani wanom thongnom kanagani poram sillangba thoina haigani laisa pakhangi ningjaba thongani thauni potlam lei angangba. Mathangi rashi asina Kumbha Rashi wa ngangba yenaba amadi akhang ahi saba matang sati khanglasu khangdaba saw imungi mi yaudana naitom aruba thau amata panganu laisa pakhangi laibak leite thauni potlam lei angauba seng. Mathangi rashi asina Min Rashi nasana nai lamda pukning pena nuaijagani miyamna su nangbutta pamni mai amadi isingnadi tathi akauba tanbana mangjaba su leigani laisa pakhangi nungsibana sali thauni potlam lei higo. Rashi Phal asibu tabiriba viewer pumnamakna channel asibu subscribe tawiramba amadi
ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯑꯃꯃꯝꯇꯪ ꯅꯝꯕꯤꯔꯝꯕ ꯀꯥꯎꯕꯤꯒꯅꯨ.